고비도 미제 지오이 우수이련 바에 가서 또 먹 살았네 고비지 ngasi ko video bu dum la ay ngasi video sina kay no haragadi soibum ironba sigana kanghau ama le chana ko chana kanghau ama leire sigana jongsak leire nga atawba ma yaure nga singi mamai ne bako raugi mamai ado kobi leire ngasi gi mathenji siga leire myam chaba horage okay ko ham le la man malang dia
Mamá, mamá, tengo hambre, pero 오, 4원짜리인데? 이러면서 제 비디오에 풀업자 하는데 왜 낭래야? 가가도
ꯃꯈꯣꯟꯗꯣ ꯍꯣꯔꯦꯟ ꯀꯛꯄꯗ ꯅꯨꯡꯉꯥꯏꯇꯦ. ꯄꯨꯟꯁꯤ ꯀꯞꯇꯕ ꯉꯁꯤ ꯀꯞꯄꯦ. ꯃꯣꯔꯣꯛ ꯁꯥꯕꯩꯅꯤꯅ. ꯉꯥꯏꯍꯥꯛꯀꯤ ꯃꯣꯔꯣꯛ ꯈꯨꯁꯥꯗꯣ ꯉꯥꯎꯏꯅꯦ. ꯀꯩꯅꯣꯅꯦ. ꯉꯥꯛꯇꯪ ꯑꯩ ꯀꯩꯝ ꯇꯧꯅꯤ ꯈꯪꯗ꯭ꯔꯤꯕ ꯉꯥꯎꯕꯁꯨ ꯃꯣꯔꯣꯛ ꯁꯥꯃꯟꯈꯤꯗ. ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯃꯣꯔꯣꯛ ꯈꯨꯁꯥꯗꯣ ꯑꯣꯟꯃ ꯉꯥꯛꯇꯪꯅꯦ ꯀꯣꯛꯀꯁꯦ ꯀꯩ ꯇꯧꯅꯤ ꯀꯩꯁꯨꯝ ꯈꯪꯗꯦ ꯍꯥꯏꯁꯤꯅꯤꯕꯣ. ꯍꯥꯏꯗꯤ ꯑꯩ ꯅꯥꯇꯣꯟ ꯐꯨꯜꯂꯦꯕ. ꯍꯥꯏꯗꯤ ꯂꯣꯛꯁꯨ ꯊꯨꯡꯕ, ꯑꯗꯨꯗꯒꯤ ꯍꯧꯖꯤꯛꯀꯤ ꯃꯣꯔꯣꯛ ꯈꯨꯁꯥꯗꯨꯅꯅꯦ ꯄꯨꯔꯥ ꯑꯩ ꯉꯥꯎꯔꯦ ꯍꯥꯏꯁꯤꯅꯤꯕꯣ. ꯑꯗꯨꯝ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯜꯂꯒꯦ. ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ. ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯅꯁꯨ ꯁꯥꯡꯗ꯭ꯔꯦ. ꯑꯗꯣ ꯌꯥꯝꯅꯁꯨ ꯁꯥꯡꯕꯗꯨ ꯅꯨꯡꯉꯥꯏꯇꯦꯕ. ꯃꯤ ꯌꯦꯡꯅꯤꯡꯗꯕꯅꯦꯕꯀꯣ. ꯑꯗꯨꯗꯨꯒꯤ ꯌꯥꯝꯅꯁꯨ ꯁꯥꯡꯍꯟꯗ꯭ꯔꯦ. ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯒꯦ. ꯑꯗꯣ ꯃꯊꯪꯗ ꯑꯃꯨꯛ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯀꯟꯇꯦꯟ ꯄꯨꯖꯔꯛꯀꯦꯕꯀꯣ. ꯂꯦꯞꯇꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯀꯦ. ꯑꯩ ꯍꯟꯗꯛꯇꯤ ꯈꯔ ꯑꯗꯨꯝ ꯂꯦꯞꯄꯕꯅꯦꯕ. ꯊꯕꯛ ꯈꯔ ꯆꯤꯟꯕ, ꯑꯗꯩ ꯑꯃ ꯀꯩꯀꯥ ꯈꯔ ꯇꯧꯕꯗꯨꯅ ꯈꯔ ꯑꯗꯨꯝ ꯍꯥꯏꯗꯤ ꯈꯔ ꯂꯦꯞꯄꯦꯕ ꯍꯟꯗꯛ ꯚꯤꯗꯤꯑꯣꯁꯦꯀꯣ. ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ. ꯑꯗꯨꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯦꯞꯇꯅꯕ ꯍꯣꯠꯅꯔꯛꯀꯦ. ꯑꯗꯣ ꯑꯗꯨꯝ ꯌꯥꯔꯤꯉꯩ ꯃꯌꯥꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ. ꯃꯌꯥꯝꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ. ꯑꯗꯨ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯒꯦ. ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ.